Arambai News Guwahati Maithelongi Pau Tabiribasingbu Ihan Hanbumaktada Chingangbam Susitra Ranina Kurumjari. Hauzik Pungpamasi Fawbagi Oina Maroiba Samlapa Pau Kara Luminarase. English Singamoga Chanipan Mo Drama Thoigi August Tarahundoida Maribaki Damak Tawai Katkraba Manipurgi Athoba Singh Amadi Chaliba Chahia Sida Habidi Mitay Amadi Kukigi Ethnic Landa Tawaina Ponta Pikraba Mitay Athoba Singbu Ningsing Laduna United Clubs Organization UCO Lakipurna Sin Langduna Chamaga Kuntrani Toy Suba Athoba Singi Ningsing Numid Lakliba August Tarahundoi South Barak Hall Bina Candida Pangtok Lagane. Machu Taret ki Firal Chinkatuna, Athoba Singi Mafamda, Haile, Katpagaloina, Ikai Kumnaba, Utlabamatung, Assam Thangta Association gi Sanaroi Singna, Tangi Toggle Togani. Luki President Kaidem Kantana Mipamapu, Manipur ki Potharaba Additional SPM Social Activist, Thongnauzam Brindana, Chief Guest, Dr. Prit Sabam Biramani, Editor Ichema Arambai, Amadi Arambai News Guwahati. Konjengbam Ongbi Aruna, President All Assam Manipuri Women's Mirapaibi Coordination Committee, Amadi Yankom Upendra, President Manipuri People's Front MPF na Guest of Honor Oikeni. Thoramga Marilena, Dr. Thokchom Baba Chandra, Potharaba Oza, GC College Silchar, Dr. Yankom Rajbihari, Potharaba Oza, Nehru College Poilapul, Amadi Ngangom Niranjan, Potharaba Oza, NG Higher Secondary School Sonaina, Akanaba Wangang Loising Oikeni. Maramasina Lamdamasigi Club Organization Mirapaibi Amadi Mahairoi Naharol Singha Mifamasida Saruk Yabiranaba General Secretary N Nandamohana Thadorok Pachirol Amana Pongdorakle. Haukiba August 3 Hauduna Earl Higher Secondary School Playground Leptana Chatharakiba MLA Cup Lakipur English Ingani Kulhumdoi GP level and Assembly level Men's Open Football Championship ki final match da Lakipur Kuman Club po Mar Pasaltha FC na Manga Amada Maitiba Piduna champion oikre. Match asida Chief Guest oina Mrinal Kanti Das, Guest of Honor oina Sanjay Thakur na chingba miyoi singna saru yakhi haina Lakipur Football Academy ki President Irom Gauramani na khanghalakle. Hauzik Manipur ki pauda. Manipur da leptana thokliba hingsa sida mideng thamlaga Integrated Meitei Alliance Imana Manipur ngak senanabagidamak ngarang August 8 da Manipur's Declaration of Rights English ingini kulhumdoi lauthokre. Manipur ki territory thugai naba tongan tongan ba community singna moong gi khongjang changsilakliba sida mideng thamlaga Manipur kananabagi damak constitutional safeguard ama yamnamak mathau tai amadi yamna kupna khanarabagi matung resolution khara laukhibani haina Pongdorakle. Resolution Singi Matang da Imana Thadorok Pachirolamagi Matungina. Parliament ki House Animakta Warep Lobomatamda Manipur gi Statehood Ngak Senanaba Loinana Union of India Amadi State of Manipur gi Marakta Lariba Legal, Historical Amadi Political Mari Ngak Senanabagi Damag Manipur's Declaration of Rights English Ingini Kulhumdoyasi Lauktokibani. Separate administration ki wafamasi Manipur state ki statehood ki norm amadi Union of India ki norm ga yammak toina unkhatnaba thengnei haibasi senglaba wafamne maramaduna Manipur miyam na wafamasi ain na santainaba ngamgani haibagi thajaba lei hainasu imana fongdorakle. Thahum henzilaklaba Manipur ki irang asigi matangda khanasi haiba yadabadagi Rai Sevada akanba irang thoktuna lakle. Congress President Mallikarjun Kharge Maihongna Sauki Makoi Wangang ba Yadre aduga Prime Minister su House da laktuna Makoigi wa tabagi wafam leite haina Kharge na pendaba fongdoke. Opposition luchingba singna House ki mapanda thoktuna yaningdaba fawba utke. Nakalamaronda Lok Sabha da opposition na pukhalakiba no confidence motion gi ngarang nini chanba numitta Congress luchingba Rahul Gandhi na Prime Minister na Manipur gi matang do wafam ama fawba phongdok tabasina lebagasi mari thokna chakhalakibani Manipur gi matang asida BJP gi politics na India bu changhat hatle BJP asi anti national ni haike. United Naga Council UNC Amadi Naga People's Organization na sinduna Manipur gi Naga sing na mapungoina khundariba mafam sing habadi Tamenglong, Chandil, Ukhrul amadi Sanapati gi district sing da Naga issue santain na basem kiba framework agreement adugi kuthangda Naga issue gi waroishin pura u haina taksiladuna ngarang Naga miyam gi oiba Naga People's Rally ama chatke.
ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯃꯈꯥꯏꯗꯒꯤ ꯆꯠꯈꯤꯕ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ UNC ꯋꯥꯔꯀꯤꯡ ꯀꯃꯤꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ CH ꯊꯣꯠꯁꯣꯅ ꯅꯥꯒꯥ ꯏꯁꯨ ꯑꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯏꯁꯨꯅꯤ, sovereign power demand tobani, Nagasingi yoiba top puari amadi mafam leiribani. India lengaki divisi policy asi thadok-tuna nakal anina yagadaba tung koiba warushin ama purakpa yamnamak mathau tai, political will amaga loinana lengakna political decision ama lauduna framework agreement asi athubada chatnahanbiyu haiki. Atoba community singi separate administration na naga tariba area singda makal amatagi akaiba piba yaroi haibagi demand thamkibaga loinana naga tariba district singi DC singi khuthangdasu prime minister da memorandum pishinki. Nakalamromda naga hohogi maikaidagi center amadi naga group singna hojik chathariba peace talksigi mayokta Manipur lengakna matam chupada lei maramaduna August 18 chathagadoriba Manipur assembly session asida naga MLA singna saruk yafam thokte hairakle. Panba yabadi rally asida kuki in pinasu mapong phana sokatki. Parliament ki nongzumi pamasi hek loibaga Asian IM amadi India lenga ki marakta wari sanaraba yai madugidamak IM gi chief muiva Delhi da chananaba thorang loiresu haire. English ngani tara mangagi August ahum da same kiba framework agreement ki khuyek thana kiba chahi nipan suraba fawada thabak oina paikhatri adubu agreement asi naga singi oiba chapchaba firep adu lepnanaba thorang amani haina naga luchingba singna ngasi su thajanari haire. Manipur ki irang asi loisinaba emergency assembly session ama kauraga warep loba haribasi yamnamak tangai fadabani maramaduna athuba matamda assembly session kaunanaba congress na kanna taksilakle adubu lenga asina tabi khide haina CLP luchingba okram ibobina ngarang phongdokre ngarang MPCC na sinduna congress bhavan da pangthokiba marfuma thoisuba quit india movement ki thoramda saruk yaraduna ibobina haiki assembly gi mifam phambada mi suba sudaba haibadudi lengak asi Matauni, Chaukalaba Matamasida, Angamba Hanaraga, Angamba Aduna Palho, Haibadudi, Century Kagi Mamang, the Chatnaraba Tongi, Hosikti, Yamnak Chaukalaba Matamasidadi, Asigumba Tongasi, Chatnadre, Haike. Indigenous Travel Leaders Forum Giluching Basingna, Manipura Togliba Irang Asiga Marilina, Rang New Delhi da Lebagasigi, Union Home Minister Amit Saga Unakre. Torbung Banglagi, Haulai copy the Ledon Janaba Torang Toribadu, Atopa Mapam the Hongdoknaba, Union Home Minister Amit Sahana, Ngarang, ITLF Giluching Basinga Paminabada, Kangala Kibata, Natana, Atopa Mapam Ama, Yenganabasu, Hairakre, Haide. ITLF ki spokesperson Ginja Waljongna, India Today any the Fongdora Kibagi Matungina, Hariba Mapamasi, conflict site the Labor Maramna, Home Minister na, alternative site ama Yenganaba, Haira Kibadagi, Makoina Hankraga, Makogi community gi Pumna Luchingba Singa Loinana, Nona Pumnanabagi, alternative site ki Matanga, Kanaragani, Amadi Warip Logani, Haina, Amit Sahada, Hiram Ki, Hairi. Kuki singi political demand gi matang da di separate administration demand gi matang da political solution ama puthok chingai gi mamang da santi ngak na chatnaba amadi hingsa dagi lapthoknaba Amit Sahana makhoida hairakhi su hairi ngasi thokliba hingsa gi thong sing asi laksinanaba gi damak maikai animakna santi oinanaba buffer zone da security gi masing hengat halagani su hairakhi hairi Nakalamaromda, Hogzigoriba Pimasigi Makada, Mahairoi Singi, Tungi Punsi, Kari Oigadage, Habigi Matanga, Mahairoi Sing, Atopa University, Amadi Ate College Sing, the transport Tonganaba, Hotnagani, Habagi, Tazaba, Piraki, Hairi. Chochanpurdagi, Aizol, Amadi Ate Hill District Sing, helicopter service Tambagi Wafam, Home Minister na Ayaba Piraki, Mayum da Punanabagi Damag, Imphal the Lariba Asiba Hakchang Sing, identified Tonganabagi Torang, Center na Paikalagani, Amadi, identified Togodo ba wat ibasi Asiba Hakchang, Mapan Kaktamak Ngaire, Hainasu, Wangangloi Asina, Pongdoraki.
Marang matang asida panba yabadi haulai khopi asi state lenga ki sericulture land oirabasu ITLF na kuki kuntra mangagi hakchang leiron changani thorang toriba adugi mayokta Manipur High Court ta PIL ama thangalakpadagi court ki ruling amagi matungina mafam asi hanagi phibam amatta kaihandana thamnanaba khangalakpadagi mafam aduda kanagumba amatta changhandana central force na ngak senduna thamlibani Kuki jo furup ki asiba hakchang sing torbung da phumbagi wahudagi hingsagi thodok sing thorokliba sigi matang da wari sananabagi damak home ministry na ITLF ki luchingba sing wari sananaba barton torokpadagi luchingba sing asi Delhi da chatuna Amit Shah ga unarubane Handaki kuthongnaba sida leikhidraba hojik fawbada kanagumba amatana claim torokhidriba kuki jo furuki asiba hakchang kharadi imphal da leiba hospital gi miren sangsing da adumak leiribani forum asina asiba hakchang sing adu chorchanpur da puraknabagi demand su tawribani matang asida topa anoba latest paw amoina Thahungi matung Manipurgi hausigoriba pibamasi matangda Home Minister Amit Shah gi nungi oiba wakhalon ngarang leibak miyamna mayek sengda kharamakhaydi khangba ngamkhre Union Home Minister na Manipurgi matangda ngarang Lok Sabha da asumna phongdokhe Myanmar da charang nariba sina Manipurgi tampakta na koinana akaiba pokhali yumlo naba leiba sida leiba kuki group singna military hunta gi mayokta democracy gi michangda lan soknari amadi kuki community gi refugee kayana India da leptana changsilakliba loidana narcotics angle asinasu maroiba maram ama oina Manipur da ethnic violence asi thokpani haina India gi Home Minister Amit Shah na ngarang on record ta pankhe Hariba maram ani asina maram oiraga tampakta charangnaba thokhalibani haike Myanmar dagi changlakpa refugees singna umangda khun singlingduna leire haibagi pawmasu yamna kanna sandoraklibani Government of India na Myanmar dagi changlakpa refugees singi oina biometrics record lawba hore ID su issue tawragani Aadhaar amadi voter ID gi negative list ta akupa marol namak haplagani High Court ki proceedings na su hingsa thoknabagi kharamakhaidi adumak insinki adubu nakalamarom da N Biren na luchingba state lenga gasibudi mahakna mapung phana sogotpaga loinana president's rule gi wahang amata lakte su haike loinana mitop changsilakpa sigi matangda India lengakna Myanmar ga wari sanari hainasu Amit Shahana phongdokhe Asumna Union Home Minister gi warol asina CM N Biren da booster dose ama pibaga ngarang chap manakre Maragasida Manipur da hojigoriba phimasiga mari leinana ngarang August 9 Manipur gi MLA Nipuna Delhi chatuna Prime Minister da memorandum ama pisinkre ngarang pisinkhriba memorandum asida maroina pankhiba demand singi manungda amoina state asida complete disarmament purakpa haibasi yamnak tangai fadabani haiki State asida security puraknabagidamak force khaktamak icham chamna thajanbana matik chade maramaduna state asida santi puraknabagidamak complete disarmament purakpase yamnak maru oi haike Loinana cooperate tawdaba Assam Rifles unit sing redeployment tawbagi wafam su MLA sing asina pankhe Ain kaina khulai paiba foreign forcing loinana state machinery dagi khulai lakhiba sing dagi khulai lokhatpagi mathau tai su haiki su agreement withdraw togodabani NRC chana hangadabani separate administration leihanba yaroi ADC gi mapangal kangkhat hangadabani amadi santi gi wari sanabagi yamnamak mathau tai haiba wafam sing asi mayek sengna pankhe Asumna Aranba Puari Kya Simjin Sajinduna Manipur gi lam munge changlakhiba sengdaba kuki chin job group sing yamnamak ningba kaibagi matam ama haibadu ngasidi oirakle Manipur da khaktanatana malemgi atai mafam sing da fawba makhogi asengba saktam lotpa amadi mayam mamangda masagi phurup sak takpa ikai jarakpagi tangkak ama haibadu ngasidi lakle Jiribam gi Deputy Commissioner W. Malimganba Chenglei Matam Sang na Jiribam da Masagi Thau Masak Khangna Awana Thidana Maki staff single loinana Thabak Torom Laba Matung Ngasi Jiribam Thadok Lakani Maroina COVID ki Matam da Masamak Yauna State Sigi Mapandagi Lakpa Amatangaraba Railway Station Jiribam da Thunglaba
कोविड मतंगी मियोई कयाबो कदाइदा करी सोखिगदगे होटनखिबा मिसक अमनी डीसी एसना थवाई हक्चांग यावना होटनबदगी मणिपुर लेरिबा डिस्ट्रिक्ट सिंगी मनुंगदा जिरीबाम निफु एसीना कोविड वैक्सीन चामद चाम कापंगमदना मणिपुर की सीएम एन बिरेन यामनमक चावना इकाई खुमनखिबा अमदी मना मथुम कयासो पिरखिबा डीसी ने स्टाफ अमना मसागी पोचैतगी गवर्नमेंट की पोचै सिंगना हेना मरोइना लौगदबनी मिचम यामबु सखंगनदबा थीदना मी अदुगी वारोल तागदबनी ऑफिस मतम चाना चांग नाइना काबियु मियामगा तोना तिनना लेबियु हाइना चलमदाई मिकुप्ता डीसी सिना माकी स्टाफ सिंगदा मरोइबा पाउता कया पिरमखे अरोइबदा जीआरएस सिंगी माइकेदगी बोरोबेक्रागी जोनी जीआरएस ना लुचिंगदुना अंगंब खुदोल पोटसु डीसी डब्ल्यू मालेमगानबा चिंगलेदा पीदुना इकाई खोनबा उतखे जिरीबाम डिस्ट्रिक्ट की एसपी ओइना थौ पुदुना जिरीबाम द कम्युनल हार्मनी पुरकनब होनबदा अचौब थौदांग लौदुना लाखिबा एम प्रदीप की ट्रांसफर ऑर्डर खुदक कक्कदबनी हाइना डिस्ट्रिक्ट लेवल पीस कमिटी जिरीबामना हाइजबदा मणिपुर लेंगाकना ताबीदना लेथोखले लागिबा अगस्त 13 फावबगी मनुंगदा ट्रांसफर ऑर्डर असि कक्तुना प्रदीपु हानगुम जिरीबामगी एसपी ओइना मथौ तौहनद्रबदे अगस्त 18 नेशनल हाईवे नंबर 53 इम्फाल जिरीबाम लंबी मतम कक्तना थिंजिलगनी हाइरे अकनबा वारेबसी लौखिबा मियामगी ओइबा मिफमदुदा जिरीबामदा लेबा कुकी इनपी मार इनपी रोंगमई अमदि नागा काउंसिल अजुका जेडीओ अमदि जिरीबामदा लेबा लुपसिंगी मिहुतसिंगसु सरुक याखे अमदि मेघालय की सीएम कॉनरेड संगमाना मरोइना इंडिजिनस कम्युनिटी की मियोई सिंगी माइंडसेट होंबगी ngасidi matam yorakle punsigi hiram khudingmakta reservation leigani haibagi asa thadokadabani hairaduna reservation gi wangmada yengba hairoi haigadabani competent oigadabani haina naharol singda phongdokre wafam asi silong da pangthokiba international day of the world's indigenous people gi oiba miyam punba tharom amada phongdokhibane manipur oriba phibam asina mangonda yamnamak sokhalli amadi NEIFT गुम्बा फोरम सिंगना मणिपुर की मतंग से शांति पुरकनबा होनफम थोई सु हाइखे ngasi ge ne Arambai news Guwahati da mithilon gi paw sandok chaba matang se loisin jaba ga loidana tabiriba singbo amukasu hanna kurumjare